ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯑꯍꯤꯡ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 3 ꯃꯃꯥꯡꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯗꯨ ꯀ꯭ꯂꯥꯔꯛ ꯑꯣꯏꯅ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯕꯅꯤ꯫ ꯃꯍꯥꯛ ꯑꯣꯐꯤꯁꯇꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯑꯣꯐꯤꯁꯇ ꯈꯠꯅ ꯆꯩꯅꯕ ꯑꯃ ꯊꯣꯛꯄꯗꯒꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯨꯡꯕꯨꯗꯤ 8:30 ꯑꯗꯥꯏꯃꯨꯛꯇꯪ ꯇꯥꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯊꯥ ꯊꯣꯛꯇꯦ꯫ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯃꯉꯥꯜ ꯑꯗꯨꯅꯗꯤ ꯀꯩꯗꯧꯔꯨꯅꯤ, ꯇꯣꯔꯆꯁꯨ ꯄꯨꯕ ꯅꯠꯇꯦ꯫ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯊꯥꯜꯂꯤꯕ ꯁ꯭ꯇ꯭ꯔꯤꯠ ꯂꯦꯝꯞꯁꯤꯡꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯛꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯥꯏꯔꯦꯗꯅ꯫ ꯀꯀꯥ ꯃꯍꯥꯛꯀꯤ ꯀꯥꯏꯅꯦꯇꯤꯛ ꯑꯃꯟꯕ ꯑꯗꯨ ꯊꯧꯔꯒ ꯂꯥꯛꯏ꯫ ꯒꯥꯔꯤꯒꯤ ꯍꯦꯗꯂꯥꯏꯠ ꯑꯗꯨꯁꯨ ꯃꯨꯁꯤ ꯇꯃꯛ ꯉꯥꯜꯂꯦ꯫ ꯂꯦꯟꯇꯔꯟꯅ ꯍꯦꯟꯅ ꯉꯥꯜꯂꯦ ꯍꯥꯏꯕ ꯌꯥꯔꯕꯖꯥꯠꯅꯤ꯫ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯒ ꯑꯣꯏꯔꯦ꯫ ꯏꯪꯕꯁꯨ ꯏꯪꯕꯅꯤꯅ ꯀꯟꯅꯁꯨ ꯊꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯤ ꯌꯧꯗꯕ ꯌꯥꯗꯕꯅꯤꯅ ꯇꯞꯂꯤ ꯑꯣꯏꯔꯕꯁꯨ ꯊꯧꯔꯛꯏ꯫ ꯀꯣꯡꯕꯗꯒꯤ ꯐꯥꯎꯖꯜꯂꯒ ꯀꯀꯥ ꯑꯗꯨ ꯂꯥꯛꯄꯅꯤ꯫ ꯊꯣꯡ ꯑꯃꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯥꯀꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯄꯝꯂꯒ ꯅꯨꯄꯤ ꯑꯃꯅ "ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯣ" ꯍꯥꯏꯅ ꯈꯥꯝꯂꯛꯏ꯫ ꯀꯀꯥꯗꯣ ꯈꯔ ꯍꯦꯟꯗꯣꯛꯂꯒ ꯈꯥꯝꯃꯤ꯫ ꯇꯨꯡꯗ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯏꯉꯛ-ꯉꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯅꯨꯄꯤꯗꯨꯅ ꯈꯥꯝꯂꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗꯒꯤ ꯅꯠꯇꯕ ꯃꯥꯌꯣꯛꯅꯕ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯑꯗꯨ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯀꯥꯅ "ꯀꯅꯥꯅꯣ? ꯀꯔꯤ ꯇꯧꯔꯕꯒꯦ?" "ꯑꯩ ꯍꯧꯖꯤꯛ ꯁꯣꯝꯒꯤ ꯒꯥꯔꯤ ꯈꯥꯝꯕ ꯃꯤꯁꯛꯇꯨꯅꯤ꯫ ꯑꯩ ꯕꯖꯥꯔꯗ ꯄꯣꯠ ꯌꯣꯟꯕꯤ ꯑꯊꯥꯞꯄ ꯃꯐꯝꯗꯒꯤꯅꯤ꯫ ꯑꯩ ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯦ꯫ ꯍꯣꯇꯦꯜꯒꯨꯝꯕ ꯂꯩꯕ ꯃꯐꯝ ꯑꯃ ꯐꯥꯎꯕꯗꯪꯗ ꯌꯥꯎꯖꯒꯦ ꯇꯧꯖꯕꯅꯤ." "ꯑꯣ, ꯂꯥꯛꯑꯣ, ꯑꯁꯥꯏ ꯐꯥꯎꯕ ꯌꯥꯎꯔꯣ, ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ." ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯀꯀꯥ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯇꯧꯏ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯁ꯭ꯇꯥꯔꯠ ꯍꯧ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯀꯣꯟꯅꯊꯪꯗꯕꯨꯗꯤ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯌꯥꯔꯛꯇꯨꯅ ꯊꯧꯕ ꯍꯧꯔꯦ꯫ ꯈꯔ ꯆꯠꯂꯒ ꯁꯣꯂꯥꯔ ꯂꯦꯝꯞ ꯑꯃ ꯇꯔꯛ ꯉꯥꯜꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯝꯅ ꯂꯨꯝꯕꯗꯧꯅ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯁꯥꯏꯗ ꯒ꯭ꯂꯥꯁꯇ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯝꯅ ꯃꯃꯥꯏ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯒ ꯃꯥꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯅꯥꯟꯅ ꯇꯣꯡꯕꯗꯨ ꯎꯔꯦ꯫ ꯉꯁꯥꯏ ꯇꯣꯡꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨ꯫ ꯃꯨꯟꯅ ꯌꯦꯡꯖꯜꯂꯨꯕꯗ ꯑꯉꯥꯡ ꯑꯗꯨ ꯐꯤꯚꯝ ꯑꯃ ꯏꯇꯥ ꯇꯥꯗꯦ꯫ ꯏꯅ ꯏꯇꯩ ꯇꯩꯔꯗꯨꯅ ꯃꯃꯥꯏꯒꯗꯨ ꯐꯣꯠꯄꯗꯧꯅ ꯇꯧꯏ꯫ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯀꯀꯥ ꯍꯩꯅꯗ꯭ꯔꯗꯨꯅ "ꯏꯕꯦꯝꯃ, ꯁ꯭ꯋꯥꯏꯗ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯅꯤ, ꯅꯪ ꯁ꯭ꯋꯥꯏꯗ ꯂꯩꯍꯧꯔꯣ." ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ꯫ ꯍꯟꯖꯤꯟ ꯍꯥꯏ, ꯈꯨꯝꯃꯛꯇ꯭ꯔꯗꯨꯅ ꯃꯥꯏ ꯑꯣꯜꯂꯒ ꯌꯦꯡꯕꯗ ꯇꯨꯡꯗ ꯀꯅꯥꯁꯨ ꯇꯣꯡꯂꯝꯗꯦ꯫ ꯃꯍꯥꯛ ꯃꯁꯝ ꯃꯅꯥ ꯆꯞ ꯌꯨꯡꯈꯠꯂꯛꯈꯤ꯫ ꯅꯨꯡꯗꯥꯡꯗ ꯁꯝ ꯌꯨꯡꯕ ꯐꯠꯇꯦ ꯍꯥꯏꯕꯗꯒꯤ ꯀꯀꯥꯅ ꯐꯨꯔꯤꯠꯀ ꯄꯨꯟꯅ ꯄꯥꯟꯃꯤꯟꯅꯕ ꯇꯨꯄꯤ ꯑꯗꯨ ꯎꯞꯁꯜꯂꯒ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯀꯟꯅ ꯊꯧꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯥꯡꯕ ꯑꯗꯨꯐꯥꯎꯗꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯒꯥꯔꯤꯗꯨ ꯇꯥꯟꯖꯥꯗꯨꯗ ꯌꯥꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯌꯧꯔꯕꯒꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ "ꯏꯕꯨꯡꯉꯣ ꯀꯨꯃꯥꯔ, ꯊꯦꯡꯉꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯀꯀꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ "ꯏꯃꯥ, ꯀꯅꯥꯅꯣ?" ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯏꯅꯦ ꯈꯣꯝꯗꯣꯟ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯐꯅꯦꯛ ꯑꯃ ꯃꯊꯕꯥꯛ ꯐꯥꯎꯕ ꯆꯤꯡꯈꯠꯂꯒ ꯐꯤ ꯑꯃ ꯏꯟꯗꯨꯅ ꯃꯈꯣꯡꯅ ꯂꯥꯛꯂꯝꯃꯤ꯫ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ ꯏꯅꯦꯕꯣ?" "ꯑꯍꯝ, ꯑꯁꯤꯗ ꯃꯤ ꯑꯃ ꯍꯧꯖꯤꯛ ꯂꯩꯇ꯭ꯔꯦꯅꯦꯍꯦ, ꯑꯗꯨꯒꯤ ꯁꯨꯝ ꯆꯠꯂꯨꯕꯅꯤꯅꯦ." "ꯑꯣ, ꯑꯩꯁꯨ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯄꯅꯤ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯅꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯀꯀꯥꯗꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯂꯦ꯫ "ꯏꯅꯦ, ꯑꯩ ꯌꯨꯝ ꯆꯪꯍꯧꯔꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯀꯀꯥꯗꯤ ꯆꯪꯂꯛꯂꯦ꯫ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯊꯣꯡ ꯄꯣꯅꯥ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯒ ꯀꯀꯥ ꯆꯥꯛꯀ ꯆꯥꯗꯕꯤꯗ ꯐꯃꯨꯡꯗ ꯆꯪꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯇꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯀꯀꯥ ꯀꯤꯕꯅ ꯌꯥꯔꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯦ ꯃꯗꯨꯗꯤ ꯏꯅꯦ ꯈꯣꯝꯗꯣꯟꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯕ꯫ ꯀꯀꯥ ꯅꯤꯡꯊꯝꯊꯥꯅꯤ ꯍꯥꯏꯖꯕꯗꯅꯤ꯫ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ꯫ ꯑꯗꯨꯕꯨ ꯀꯤꯕꯗꯒꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯃꯇꯝꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯂꯥꯛꯂꯒ ꯃꯁꯥꯗ ꯇꯥꯞ ꯄꯥꯏꯔꯒ "ꯀꯌꯥꯝ ꯀꯨꯏꯔꯦ ꯍꯜꯂꯛꯄ?
ꯀꯀꯥꯗꯣ ꯈꯪꯕ ꯃꯥꯜꯂꯤ, ꯈꯪꯂꯥꯎ ꯂꯥꯎꯔꯛꯈꯤ, ꯃꯁꯥꯗꯣ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯏꯟꯗꯣꯝꯆꯥꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯕꯗꯒꯤ ꯒ꯭ꯌꯥꯟ ꯂꯥꯛꯈꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯑꯩꯈꯣꯏꯗ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯇꯥꯕꯗ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯍꯥꯟꯅꯗꯒꯤꯕꯨꯗꯤ ꯗꯁꯥ ꯌꯦꯡꯕꯗ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯕ ꯂꯩꯒꯅꯤ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯀꯀꯥ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯈꯠꯂꯒ ꯂꯩꯔꯝꯃꯦ꯫ ꯃꯀꯣꯛꯁꯨ ꯌꯥꯝ ꯆꯤꯛꯑꯦ ꯍꯥꯏ꯫ ꯗꯣꯛꯇꯔ ꯑꯃ ꯀꯧꯔꯒ ꯌꯦꯡꯍꯟꯕꯗ ꯕꯤꯄꯤ ꯈꯔ ꯋꯥꯡꯂꯦ꯫ ꯍꯤꯗꯥꯛ ꯈꯔ ꯆꯥꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯈꯔ ꯏꯔꯒ ꯄꯤꯔꯝꯃꯤ꯫ ꯍꯤꯗꯥꯛ ꯈꯔꯁꯨ ꯗꯣꯛꯇꯔꯅ ꯃꯁꯤ ꯍꯥꯟꯅ ꯄꯤꯖꯕꯤꯈꯣ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯏꯔꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯩꯅ ꯂꯩꯕ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯕꯖꯥꯔ ꯊꯣꯛꯂꯦ, ꯍꯤꯗꯥꯛ ꯂꯩꯔꯦ, ꯑꯗꯨꯕꯨ ꯍꯤꯗꯥꯛ ꯑꯃꯗꯤ ꯌꯥꯎꯔꯝꯗꯕꯗꯒꯤ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯦ꯫ ꯀꯣꯟꯅꯊꯪꯗ ꯑꯃꯈꯛꯇ ꯌꯥꯎꯔꯝꯃꯦ꯫ ꯑꯗꯨ ꯂꯩꯁꯤꯜꯂꯒ ꯏꯌꯥꯔꯄꯤꯁꯇ ꯏꯁꯩ ꯇꯥꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯩꯀꯥꯏꯒꯤ ꯍꯩꯅꯕꯤ ꯕꯣꯔꯣꯏ ꯃꯈꯣꯡ ꯃꯄꯥ ꯑꯗꯨ ꯂꯥꯟꯒꯅꯤ ꯈꯟꯕꯗ ꯑꯩ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯀꯀꯥꯒꯤ ꯋꯥꯔꯤꯒ ꯇꯥꯔꯨꯕꯅꯦ ꯑꯩ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯁꯨ ꯀꯅꯥꯝꯇ ꯆꯠꯇꯦ ꯇꯥꯟꯖꯥ ꯑꯗꯨꯗ꯫ ꯑꯩꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯏꯁꯩ ꯂꯩꯈꯠꯂꯒ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯔꯛꯑꯦ꯫ ꯈꯪꯍꯧꯗꯅ ꯏꯁꯩ ꯇꯥꯅ ꯇꯥꯅ ꯄꯤꯛꯇꯛꯅ ꯑꯩꯒꯤ ꯃꯤꯡ ꯇꯨꯡꯗꯒꯤ ꯀꯧꯔꯛꯄꯒꯨꯝꯕ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩꯅ ꯏꯁꯩ ꯄꯨꯁ ꯇꯧꯗꯨꯅ ꯆꯞ ꯂꯦꯞꯄꯒ ꯇꯨꯡꯗ ꯑꯣꯟꯊꯣꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩ ꯉꯁꯤꯗꯤ ꯁꯣꯏꯗ꯭ꯔꯦꯗꯅ ꯈꯜꯂꯤ꯫ ꯃꯥ ꯍꯦꯛ ꯂꯩꯊꯣꯛꯄꯒ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯀꯧꯔꯛꯈꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯕꯣꯔꯣꯏ ꯃꯁꯥꯗ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯌꯥꯟꯗꯨꯅ ꯐꯦꯔꯦ ꯐꯦꯔꯦ ꯇꯞꯂꯤ ꯇꯞꯂꯤ ꯍꯥꯏꯕꯗꯨ ꯎꯕꯗꯒꯤ ꯑꯩ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯊꯣꯡꯒꯥꯟꯗ ꯏꯃꯥꯟꯅꯕ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩꯗꯧꯔꯦ ꯐꯤꯡꯅ ꯆꯦꯟꯖꯜꯂꯛꯏꯕꯗꯤ ꯍꯪꯉꯛꯄꯗ ꯑꯩꯅ ꯄꯥꯈꯠꯅ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯃꯇꯝꯗ ꯅꯣꯛꯁꯟꯕꯤꯔꯛꯈꯤ꯫ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣ ꯍꯥꯏꯗꯨꯅ꯫ ꯑꯩꯗꯤ ꯑꯁꯦꯡꯕ ꯊꯦꯡꯅꯔꯛꯄꯅꯤꯅ ꯑꯀꯤꯕ ꯐꯥꯎꯈꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯩꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯗꯤ ꯏꯃꯨꯡꯒꯤ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯦ꯫ ꯀꯀꯥꯁꯨ ꯅꯥꯕ ꯐꯔꯤ꯫ ꯅꯣꯡꯃ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯑꯃꯒꯤꯗꯃꯛ ꯀꯀꯥꯗ ꯅꯣꯠ ꯈꯔ ꯁꯦꯝꯍꯜꯂꯤ꯫ ꯊꯦꯡꯉꯦ, ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯝꯂꯅꯤ꯫ ꯇꯦꯕꯜꯒ ꯃꯥꯌꯣꯛꯅꯅ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ "ꯀꯀꯥ ꯀꯀꯥ" ꯀꯧꯔꯛꯈꯤ꯫ ꯀꯀꯥꯅ "ꯀꯅꯥꯅꯣ?" ꯍꯪꯕꯗ "ꯊꯣꯡꯅꯥꯎ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯣ, ꯔꯥꯖꯦꯁꯀꯤ ꯁꯥꯏꯟꯁꯀꯤ ꯒꯥꯏꯗ ꯑꯃꯨꯛꯇ ꯂꯧꯒꯦ ꯇꯧꯕꯅꯦ, ꯑꯩ ꯁꯨꯔꯦꯁꯅꯦ" ꯍꯥꯏꯔꯛꯈꯤ꯫ ꯀꯀꯥꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯨꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩꯗꯤ ꯇꯨꯝꯅꯤꯡꯉꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯀꯥ ꯑꯗꯨ ꯏꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯇꯦꯕꯜ ꯂꯦꯝꯞ ꯑꯃ ꯊꯥꯟꯗꯨꯅ ꯌꯦꯡꯕꯗ ꯀꯀꯥ ꯑꯗꯨ ꯁꯣꯐꯥꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯁꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯀꯀꯥ ꯂꯩꯃꯥꯏꯗ ꯎꯞꯁꯤꯟꯗꯨꯅ ꯃꯇꯤꯟ ꯇꯤꯝꯕꯣꯡ ꯀꯥꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯏꯟꯗꯣꯝꯆꯥ ꯀꯧꯏ꯫ ꯏꯃꯥꯒ ꯃꯥꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯏꯁꯤꯡ ꯄꯨꯁꯜꯂꯛꯇꯨꯅ ꯊꯥ ꯈꯣꯠꯇꯅ ꯂꯥꯛꯅꯕꯅꯤ, ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯏꯃꯥꯟꯅꯕꯒꯤ ꯃꯗꯧ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯈꯔ ꯈꯪꯕ ꯑꯗꯨ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯂꯦ꯫ ꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯂꯛꯄꯗ "ꯅꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯗꯅ" ꯍꯥꯏꯔꯒ ꯀꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯏꯕꯅ ꯀꯩꯀꯩꯅꯣ ꯈꯔ ꯁꯣꯟꯕꯗꯒꯤꯗꯤ ꯋꯥ ꯐꯥꯎꯕꯗꯤ ꯉꯥꯡꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯃꯔꯤ ꯃꯈꯣꯡ ꯑꯃꯠꯇ ꯁꯝꯅꯗꯦ꯫ ꯃꯥꯏꯕꯅ ꯂꯩ ꯑꯉꯥꯡꯕ 3 ꯂꯐꯨ ꯃꯅꯥꯗ ꯆꯦꯡ ꯈꯔꯒ ꯃꯤꯀ꯭ꯔꯨꯞ ꯈꯔꯒ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯂꯧꯔꯨꯔꯦ, ꯑꯗꯨꯒ ꯃꯥꯏꯕꯅ ꯃꯟꯇ꯭ꯔ ꯁꯣꯟꯕꯗꯒꯤ ꯀꯀꯥ ꯃꯁꯥ ꯑꯗꯨ ꯂꯦꯛꯊꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯁꯨꯝꯅ ꯂꯤꯔꯛꯄꯗ ꯁꯨꯔꯦꯁꯅ ꯑꯩꯒꯤ ꯒꯥꯏꯗ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯡꯈꯥꯏꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯃꯨꯛ "ꯀꯀꯥ ꯀꯀꯥ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯈꯤ꯫ ꯀꯀꯥꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯂꯨꯕꯗ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯃꯥꯏ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯀꯥꯊꯦꯛꯄꯗꯧꯅ ꯇꯧꯕ ꯃꯤꯁꯛ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯀꯀꯥꯅ ꯑꯁꯨꯝꯅ ꯑꯩꯈꯣꯏꯗ ꯂꯤꯔꯛꯈꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯈꯤ꯫ ꯃꯥꯏꯕꯅ ꯑꯍꯥꯟꯕ ꯀꯀꯥꯅ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯑꯗꯨꯗꯒꯤ ꯂꯥꯏ ꯐꯠꯇꯕꯅ ꯏꯃꯨꯡꯁꯦ ꯁꯦꯟꯅꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯇꯥꯛꯄꯤꯔꯛꯈꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕꯅ ꯌꯨꯝꯒꯤ ꯆꯨꯊꯦꯛ ꯃꯔꯤꯗ ꯎꯆꯥꯟ ꯃꯇꯦꯛ 4 ꯌꯨꯡꯗꯨꯅ ꯂꯪ ꯑꯁꯦꯡꯕ ꯇꯤꯡꯗꯨꯅ ꯄꯨꯖꯥ ꯇꯧꯔꯒ ꯃꯩ ꯊꯥꯗꯨꯅ ꯐꯠꯇꯕ ꯂꯥꯏꯕꯨ ꯇꯥꯟꯊꯣꯛꯄꯤꯈꯤ꯫ ꯑꯗꯨꯒ ꯖꯟꯇ꯭ꯔ ꯑꯃꯃꯝꯁꯨ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯏꯊꯟꯇ ꯂꯩꯕ ꯃꯇꯝꯗ ꯋꯥꯔꯤꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯀꯤꯕ ꯑꯗꯨꯃꯛ ꯄꯣꯛꯂꯤ ꯍꯧꯖꯤꯛꯁꯨ꯫ ꯃꯌꯥꯝꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯄꯤꯔꯒꯗꯤ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯊꯦꯡꯛ ꯌꯨ꯫